CDO Imphal West na Lalambung Makhong da Leiba Jwar Sanafam Makol ama Thugaikhre miyoy nipan Thugaikhre. SP Imphal West Dr. S. Ibomcha Singha ki miting makhada Imphal West District Police Commando ki team amana akaknaba paw ma fangbadagi ngarang numidang pung 8:10 taba matamda Lalambung Makhong da Leiba aribam Komdon sana kuba miyoy amana sanba bharada Leiba Kakching Ningthau Lekai dagi Moirangthem Ibomcha Singha chahi yankai humdoi Elias Koko apokpa M Munal Singha na Leiba kada miyoy khara Jwar sanare haibagi paw tabadagi police na mafam aduda changsinduna Jwar sanabada yawba miyoy nipan Thugaikhre hari. Police na Jwar sanaram badagi faraba miyoy sing adudi nongthongbam Kenny Singh chahi nifutaruk apokpa leichidraba en samungau Singh Lalambung Makhong Pukri achauba mapal ningthauzam Khamba Singh chahi yankai apokpa leichidraba en Iboton Singha Uripo Gopalji leirak ningthauzam Sanajawa Singh chahi nifuhumdoi apokpa leichidraba en Megachandra Singha Lalambung Makhong ningthauzam lekai Mutum Naucha Singha chahi kuntra taruk apokpa M Brazamani Singha Nagamapal Soram leirak Kaithel Lakpam Kemlin Singha chahi kuntra taruk apokpa leichidraba K Birchandra Singha Lalambung Makhong Nausekpam lekai Ketrimium Herojit Singh chahi nifumatoi apokpa Ketrimium Makhon Singha Nagamapal Soram leirak Khoisnam Ranbir Singha chahi yankai apokpa leichidraba KS Bupon Singha Uripok Sorvol Thingel amasung Layum Birchandra Singha Lalambung Makhong Nausekpam lekai dagini hari. Police playing cards chamaga supna mari mobile phone taruk sell oina lupa lakh amaga lising 18,500 fagat pangamkhre hari.